Kuki Militantsingnmi Makhutta Leiriba Naha ni Kannaba Center Amadi State Leingakna Angamba Thakta Hotnari CM Pawasi Pandam Pawsedagi Lokhatsavane Kuki Militantsingnmi Makhutta Leiriba Naha ni Kanba Ngamnaba Center Amadi State Leingakna Angamba Thakta Hotnari Amadi Lokhatpam Thokpa Thabak Khudingmak Lokhatli Haina Chief Minister Nongthongbam Birena Phongdokhre Thangmaiban Lilasing Khongnang Khongda Leiba Iravat Square da Ngasi State ki Thakta Pangthokiba Iravat Ningsing Numit Jananeta Hizam Iravat Day 2024 Thauramda Athoiba Mithungi Warolda Mathaki Wapamasi Chief Minister Nongthongbam Birena Phongdokladuna Mahakna Hai Angang ahum mangkhiba dugi manungda numit adumaktada Angang Amadi Thakta kaidana kanba ngamkhi adubu Ani Amadi Kuki Militantsingnmi Makhutta Leire Kuki Militantsingnmi Makhutta Leiriba angang ani asi rescue taunabagi matangda DGP Masa Kangpokpi District Leiduna Mari Leinabasingga wari sanare Loinana State Amadi Center Leingaknasu angang ani asi Thakta kaidana kanba ngamnaba hotnare Makoigi imung manunggasu wari sanari hainasu Chief Minister na phongdokhe Kuki Militantsingnmi angang ani aduga sinanaba taliba demandsing adugi matangda paumisingna hangba wahang amagi paukhum piraduna Chief Minister Nongthongbam Birena hai Kuki Militantsingnmi angang ani adu thadoknaba talagliba demand adu chapchaba kangnabadi leite adubu makoigi fajankiba miyoi khara mafam hongdok hongjin taunaba hairakpadi lei ningsingba yai new kaithel manbida pangthokpa army recruitment ama saruk yanaba tha asagi kunipanda Thoubal district tagi ningombam Johnson Painam Thoithoi amasung Thoksom Thoithoi bahairiba Naha ahum asi mayumdagi thokhibadagi Kuki khulai paibasingna kidnap tawkhibaga loinana makhoi ahumgi manungda ningombam Johnson de Assam Rifles na rescue tawraga mathangi numitta police ta sinaraklaga thoithoi amasung thoithoi bani na ngasi fauba rescue tawba ngamdana leiriba nei Jananeta Hizam Iravat ke chahi chamaga kunipan suba mapok kumon thauram asina lakpada Chief Minister N. Birena lamdam asigi miyamda yaifa paujel piraduna Iravat na manglamba masung sagatcharamba Manipur amadi India adu wainaba miyam punna hotnaminasi hainasu appeal tawkhe Ngasigi thauram aduda CM na luchingduna Hizam Iravat ki mitamda laikatuna ikai khumnaba utkhe Thauram aduda Manipur Leingakki Minister sing MLA sing loinana civil amasung police ki makok thongbo official sing saruk yakhe Hanagum ahongba leitana disturb area tha taruk sangdokhre Pawasi Pandam Pawsedagi Lokhatsavane Police Station Taraga Mapan na kuanba mapamsing natana atay Manipur gi mapam pumnamakta Disturb area status hayeng October amadagi tha taruk amaga Makhutta na sangdokre Manipur Leingakki Commissioner Home N. Asokumar na tha asigi kuntaruk ta thokiba order amada state asigi hauzik oiriba law and order gi fibam asi ngaknaba hotnabada security agency sing mathau yamna chinbana Disturb area status ki matangda kupna khanaba ngamdre maram asina disturb area status thamba amadi lauthokpa ase yamna aruba hiram ama oibana hauzik maki oina de masigi matangda review tawbada khudong sadri haina leingak asina lawe masigi mathakta disturb area status ase hana lauthokiba aduda adumak lepa haina leingak asina warep laure maram asina Armed Forces Special Power Act 1958 Act number 28 of 1958 makhada Police Station Taraga Mapan Haivadi, Imphal, Lamphel, City, Singjamai, Sekmai, Lamsang, Pasoy, Wangoi, Porompat, Haingang, Lamlai, Irilbung, Laimakhong, Thoubal, Bisnupur, Nambol, Moirang, Kaksing amasung, Jiribam District ki manungsan ba mapamsing natana atay Manipur gi mapam pumnamakta hayeng October amadagi tha taruk amaga disturb area status Makhutta na sangdokle haire